Israeli Hamas war Maruoiba Gaza hospital Manakta Kanna Khut Thoknari Ceasefire gi appeal Netanyahu na Amuksu Yakhidre Medic sing anaba sing amasung lanjenarak palising kaya na electricity fangdana amasung tangay fadaba polam sing wasilak pamarakta layriba Gaza Strip ki khwaidagi chawba hospital adugi Manakta Israel gi ground force singa Hamas militant singa kanba mawongda Khut Thoknarakhibaga lalasigi kuntraga taret suba numit ngarang nongmaijing numita Israel na ngahan numidang dagi ngarang fawba Gaza Strip ki mathakta nong thaktage atat akham laitane attack sa thakre Gaza Strip ki Hamas fighter singna October 3 Israel da khangaudana achauba attack sa thaki amasung yamdarabada miyoi lising amaga sani sikhiba loinana miyoi chani gani furom hostage oina faduna pukhiba dugi matungda laman khumnaba Israel gi akanba attack singda hauzik phawbada angang lising manga rom yauna punna Gaza Strip ta miyoi lising taraga mathoi chamnga hena sikre Israel na Gaza gi Hamas military gi capability pumnamak marufang na thugay na bawasak ka loy na Gaza da Hamas ki sahi taraga taruki laingak loisya na basu wasak le adubu mitsam na khundaba mafam sing school sing lining farm sing amasung miyam gi ana layeng sang hospital sing amata khakta na Israel gi lepalaita na makha chatharakliba attack sing gi tamthiba dugi maramdage hauzik Israel gi mathakta international gi safu nan tharakre Lan asina taruk suba chayol sangsilakibaga Israel gi khwaidagi nangnaba khongbu ama oiriba United States tagi fawba yauna makhoi gi mathakta sapu pitharakre Saudi Arabia da thangja numitta Muslim amasung Arab lusingba singge laibak yankhai ga taret ki mifam amana khudakta lal loisinaba appeal tawkhre Paris dagi Karachi London dagi Washington fawbada Palestine sawgatuna protester lising lakha kayana rally chatkre Lal la sihawkiba matungdagi London da khwaidagi chawba demonstration oina demonstrator lag ahum henbana city adu fawduna santigi khongchat chatkre Palestine sawgatpa rally aduda makhoigi mayokta protesting tawrakhibadagi London da police na miyoi chamaga kun hena fakhe organizer sing na de London gi protest khongchat aduda miyoi lak nipan hena saruk yakhi hai khe protester kaya marumna ningtamba Palestine paktakna ba mihat lepu amasung Gaza da bom thadaba lepu haiba banner sing pai khe United States protester sa kaya na Wilmington da laiba President Biden gi yum manakta khongjang changchen khe makhoi gi manung dagi miyoi kaya marumna Palestinian gi firal amasung ceasefire demand toba placard sing pai khe Brussels ta miyoi lising kunma thoiromna Palestine sogat pa khongcha chat khe Paris ta left wing lawmaker sing yauna protester lising taraga taruk lomna ceasefire demand tawduna Palestinian sogat pa banner sing amasung firan sing pai duna khongcha chat khe New York, Baghdad, Karachi, Berlin, Edinburgh yauna malem gi maruoiba city singda thangja numita chawba khongchat sing chatkhe Gaza Strip ta Israel gi bomb attack sing dage safagadaba lammachi ama fawba leitre haina Palestinian sing na haire Gaza gi apunba missing million 2.3 gi chada humudra hen bade mayum makai thadok tuna lanjena hankhre Gaza Strip khakta danatana Israel khudum chanduna thamliba West Bank ta leiriba Jenin refugee camp dasu Israel na red sing sathakre Jenin camp asi 1953 da lingkhat kiba nei lingkhat kiba matung hauzik phawbada infrastructure sing thugaina ba mang takhanna ba amasung Palestinian sing fana bagi pandam sing da toina red sing satharakhe Khan Younista laiba yum amada Israel gi attack ta yamdrabada miyoi taraga humdoi sikre haina ngarang health official sing na phongdokre West Bank ta numit khudinge red nifu phawba sathara I haina Palestinian authorities na haikhe